Lamdam asige saknairaba aiba Kamal Toijambana iba tungan wari masagi lairik taruktage khangatuna Kamal Toijambage khomjinba wari masa chamaga tarag hundoi haina mingthonba mijai mayeki lairik ambangase hongnabi matung ina phondokre and Institute of Performing Arts and Cultural Identity Atingana Silaga Manipur Press Club ke Dr. Paul the Pangtu Kiba lairik phongbagi thoram aduda Manipur University of Culture gi Vice Chancellor Professor Paunam Gunindro Sahitya Academy Award Sarat Chanthiam Atingagi President Noitong Bambiramani Amasong Manipur University ge Manipur Department Associate Professor Dr. Waheng Bam Kumari na President Member Singh oina sarukake ngasi nauna fongliba Kamal Toijambage khomjinba wari macha chamaga taraga hundoi haina mingthonba lairik ase aiba Kamal Toijambage macha nupe Manipur University of Culture Assistant Professor Dr. Nganbi Chanuna Kamal Toijambage tungan wari macha gi lairik taruk tage khangatuna michai mayekta nauna fongpane thauram aduda chief guest oina saruk yakiba Professor Paunam Gunindrona hai Lamdam asige saknairaba aiba amana iba wari machagi direct singdagi khangatuna Dr. Nganbi Chanuna michai mayekta nauna lairik ama fonglokpa ase Bengali mayek paba haitraba ngasige mahairai khunai oinade laibak phabane hariba lairik ase hawalakliba naha singna parba matungda aibana khunai asida piling lipa paujat ase karino haibatu nainabagi khudong chaba amasu phangba kamdakane aikhoigi khunai ase karamba mayonda chatlibagi haibage chamam naba leiribane ase gumba tanja asida aina khang haiba lam khudimakta khut thaduna khunai ase sengbatpada puna thodang lominabagi matam oide aikhoi amato aina lingjal manana thabak tawrabade kanana su lakchaba ngamloi haibase puwari tangka kayada la chanduna leirabane masi khangna aikhoi punsilaga thabak tawminabagi matam adu yore haina Professor Paunam Gunindrona makha tana phongdokhe Equina aigi area da aina ngamjabda literature da bo ere isei da bo ere painting da bo ere ariba masa khomjin badanu bo ere sports da bo ere whatever field singsta mana ngamjaba koi mana ngamjaba khudon to webse mado samaj bu natra society du sengbatpada khaidi hena chaw thodang loribani ngasai koi creation new creative idea gi su koi sarchana yam phajana thambikre adana sigumasi ngasi equina Kedogadi hai matam sija ekoi sinje amomokti karimanda koina punjillaga koi girma thro to khredina only then ekoi je ekoi lamba le natragadi ba ngasi kangau ngraba kadum zalino ekoi na le se mangla taimong la gyan men ta de kuji je koi le se mangla taimong la kadai je kodum je khaj je wang je matak je makha je gyanam ta de Kamal Toijambage khomjinba wari macha chamaga tarak hundoi adu compile tawribe Dr. Nganbi Chanuna hai lamdam asigi corridor ge lamda thabak tawriba maming lairaba aiba singa punna thabak tawminabage khongthang ama haukiba chahidage atingana paikhatpa hokhe maduge saruk ama oina ngasigi lairik ase michai mayekta phongdoktuna ahanbo oina khut thaba hubane lairik ase mahaki mapabong Kamal Toijambana kumja English ngamaga chamapan marifu mari dage iba horakhiba letter to Port Blair Kulak take, Chunglak take, Mithung Sangi Hanupa, Saktam Machet, Mang Macha Macha, Laurok Panthagi Isai Amade, Tangway Macha, Hariba Lairik Sing Asitage, Wari Macha Chamaga Taraga Matui Kangatuna Amade, Maki Mapabuna, Wari Macha Ani, Amaga Piraktuna, Puna Wari Macha, Chamaga Taraga Hundoigi Oiba Lairik Asifong Pade, Laibak Tibade, Mapabong, Kamal Toijambana Ibalueraba, Aduga, Type Tawadi Hojiba, Wari Macha Kara, Kumja English and Shubna Kundake, May Tang Humdage, Hamrakiba, Chuachanpurgi Irang Aduna Madam Oiraga, you may chakpada yaukre. Madugidamak ngasi forward ningamdaba amadi adubak lady haina, Dr. Nganbi Chanuna makatana phongdokhe. Hanba kuthajaba hojaba lai asi egi apokpa baba Kamal Toijamba na 1984 dagi hona phongbikiba lai wari macha sing wari macha short story ki lai taruk dagi khomjin jaraga mete mekta handok jabani wari macha mayam ama aiba mayam amana leiraga su hojiki mirolda khoigi mete meye natana paba thoptaba mahiroi mayam ama leibana maram oiraga hojiki mirol na hena khangna nabagi pantamda hariba lairaga si phongjabani param matungda naina hanjanindana hariba ngasi gi lairaga si phongjabani